Image PAODAM miyang tabiri basing busur balana kurumjari nasigi maruiba pau pijari. Lilong Hauribi College ke ahanba alumni meet 2021 nasi pangthokre. Manipur lengakna mitai maitai bu schedule tribe list da yahonduna recommendation thabidrabadi makhal kayagi khongjang tangsilagani haina coordinating committee of schedule tribe demand committee ki convener na haikre. Ngaksan Mantri Rajnath Singh ga US Defense Secretary Lord J. Austin ga hiram kayada wari sanakre. Loinana ahanba Yaisa Football Festival 2021 ngasidagi hangdokre. Paumacha khaina pijari. Lilong Assembly Constituency ke manungda lenga ki mapung phaba nupi ki college ama athuba matamda leiragani haina Assembly Constituency asigi MLA yum khaibam antas khana ngasi Lilong Hauribi College ki ahanba alumni meet 2021 da athuba mithong oina saruk yaraduna phungdokre. Lilong Hauribi College Alumni Association silaga ngasi college asigi multipurpose hall pangthokpa thoromaduda MLA antas khana Lilong Hauribi College asi mayam puna hotnaminaduna mahai masingi lamda hena masak naiba college ama ohansi haiba wafum singsu thamki. Lilong Hauribi College asi Lilong gidi maini oja singna mahairoi singbo ningthina takpi tambiduna mikok thongba mahairoi Sing Puthokpiu College asigi infrastructure amadi atai hiram sing sengwa sagatnaba college development committee amasu athubada semlagani. Lilong Hauribi College da IS na chingba awangba thaki coaching tawphom center amasu hangnaba thorang tawri phongdoki. College ki lanthum sing lanai miyoi kharana lokthokki haibagi paw tabada MLA nungaitaba utladuna adugumba thabak sing kanagumba amatana amukhan tawbiraganu aikoi masel tathok tasin tawnaraga college asi hena faganaba hotnamina si haiba wafam sing thamki tanloi bese pangsau to privasa from koi ho ki union ki map sing amasun lai the staff of which amasun surrounding ki map sing sinari ai do ke MLA mo ere do ke representative ne ai infrastructure de focus to pagin na baya program ape adugo run to burise college run to basini me am takaris doine layamiba negative halli me am sindo positive to for patuling city principal civic contribution amasun ho ki union contribution la iba university contribution na kari ko para che hana covered in the report principal Ngasigi alumni meet aduda special guest oina saruk yakiba maya Imphal Assembly Constituency gi MLA su oiliba Manipur Legislative Assembly gi Deputy Speaker K Robintrona hai Lilong Hauribi College ki alumni meet asi yamna tamjaningai ni masina college asi hena phaba college ma oiragani haibagi thajaba wanghalle haiki Hauribi College changes sama ne to he bai ki bodadum daily report ta mutamda Kamu macam changes tunggal, lots of difference. Anak punya cara berpau juga fikir juga difference kia ada. Ngahar lagi, tapi ngahar lagi, aku ini, tu ini hanya aku ini. Aku ini kan pilot deh. Tahu tu, malah mungkin kai tahu kamu tu pilot kan from ini tu. Aku ini semua jalan aku ini. College ke principal Dr. Rahijudin Saikhna Thoromaduda Saruk Yaba Lakiba MLA Singh Amadi College Adugi Hanagi Oza Singh Alumni Mahiroi Singbu Tobima Khangbu Utpagaloinana College Adugi Hana Oiramba Fivam Amadi Hauzik Oiriba Fivam Kaya Sugaina Thamki College Asi Hingnaba Hotnabada Mayam Puna Makna Mateng Pangbiu Haiki Tungda College Asi Lingkhat Piramba Laikhidraba Miyoi Singh Amadi Oza Oiramba Singda Ikai Khumnaba Utuna Makoigi Thawaina Ingna Chikna Lainaba Sembiba Mapuda Dua Tauki
Manipur Pradesh Congress Committee ki machin chatpa wangangloi veteran politician o joina haikre BJP na luching balengak asigi chahi mari mapung farak pagi citizen safety government ni haina palan tauri basing asi praja singi interest nate BJP na luching balengak asina chahi mari mapung farak pada masak naiba kari thabak tawkrabage wafamasi ngasi nungte Congress bawanda pangmishinga unabada o joina phungdoki bani o joina makha tardana BJP na tawthorapli bathabak mayam asi Congress na matam sanga chatharak kiba thabak sing adu maming anoba thonjilaga anoba scheme saduna khabar da TV da utpani lengak ase khabar gi lengak ni advertise ke lengak ni mamangi sarkar gi tam loidringai March 15 English anita tareta single largest oiriba Congress tagi miyoi kaya loksenduna namduna government sem ke bani masi Bharat Sangvidhan bu violate tawbani citizen gi interest nate sarkar asna umangkan bahai bedu u macha macha thajilaga hana laijriba ujaw sing yanthatlaga sadan onthopagi thabak tathare thawong ase mapangi mina ukhraga kari haikini lobuk kanaba hairaga somdana angam athau kayagi building sagatlaga leire masi praja gi interest ta thabak tawba matanate Narendra Modi na luchingba sarkar ase corrupt free sarkani angam athau singe sagale bayum sing asina corrupt free sarkani hairoidabagi maram laite MLA singi yumda commando mayam thamjilaga maduna boat mayada threat tawbada sizinare thawong ase citizen safety nate state terrorism gumani haiki government led by BJP agoi hanagi ariba program kharada chendok chemjin tawraga miyam da ut chaina bagi hajin khosin banatana thaido hendowa achievement leite an miyam idam da corruption handan ba adagi misi mina handan ba adagi lambi thongda koi national highways gumba karing ba karana na hojik mayam karang karamba kendra non salaga yeng si karang karamba lambi sema gen gumba ya mong marin ta gi koi government ama koi citizen gi mayukta citizen mang na ba ya ba mut pa ya gi thabakta government sina koi sangjale Coordinating Committee of Scheduled Tribe Demand Committee के convener Romesh na haikre mitai maitai bu Manipur lengak na Scheduled Tribe के list yahonduna recommendation thabidrabadi makal kaya gi khongjang sangsilagani wafam ase thangmaiban lila sengkhongnang khongda laiba thangmaiban improvement club ta pangthopa thinthaba tawdana Manipur lengak na athubada mitai maitai bu ST list ta chanaba recommendation thabiu haina wakanifam pangthopada mahakna phongdokibani Mahakna makha taraduna mamangda COVID-19 laichatna matam khara lepluraba scheduled tribe demand sing makhatana SOP ngaktuna changsin bahuragani lengakna thajaba pikhiba sing thabak oina onthokna bhotna biu tumina laisinba tarabadi miyoi yankhai na mahut senduna makha kayagi khongjang changsina bhotna ragani maru oina mitai maitai gi protection lamgi protection piu natrabadi lambi thingba maira rally economic blockade na chingba khongjang changsilagani haiki Ngasi Fumlau Kairoi Ibudau Kaubrugi Laifam Den Sanglenda Sekmai Kendragi MLA H Dingo Singabu Fumlau Kairoi gi Khunja miyamna achamba thoram ama pangthoktuna okre ngasi pangthokpagi thoram aduda Fumlau Kairoi Ibudau Kaubru Lairemba Development Association gi Joint Secretary Chingtham Anil Maitaina Fumlau Kairoi gi miyamna amata oina miyamna lakadawriba general election asida kendra sibu ahongba purakliba MLA Haikam Dingo Singabu sawatlagani haina lauthoki loinana Fumlau Kairoi Ibudau Kaubrugi lai harokfamda lauthokliba asi icham chamba wahai nate ishorgi mingda lepnakraba ofamni haiki MLA Haikam Dingona Manipurda leiriba kendra singi manungda Sekmai kendra asina khwaidagi swatharaba kendra ama oiramba adu hauzik BJP government lakpadagi chawkat khongthangi lamda maikai panglaktuna ahongba kaya purakli Chief Minister N. Biren Singhana su kadai da kari swathaba lairi haiduna mafam kudingi mijeng changba leptri miyamga loinana kendra ase matik magun laiba kendra ama ohenminase loinana MLA na athuba matamda Fumlau Kairoi gi Ibudau Kaubrugi laisangsu saba hauragani haina phungdoki ngasigi thoram aduda mayang langjing JP ke Sohodeba Singha Fumlau Kairoi Ibudau Kaubru Lairemba Development Association General Secretary K. Robin Chandra Singha amadi Kungi ahalaman ima ivel singsu saruk yaki. Toriba sana kay masi tawbirani sadirani na mayamang thamjirabani na sana isogi thabaki leng chukyo chodana sana tawbirani thamina lakatoriba jene election jidadi kairoi hariba kunga sida laibe ima ivel ade ahalaman mayam jigi makut sinjaraga aina ngasigi base media da
ai phongtokjari akoi kairoi haiba jaga sida leibiriba koi isojida haikat laikat tamaiba yumdong khuding mangna sarda lakadobi election asida sagi damakta akoi chap manana leminarasi hai Chandel ki Deputy Commissioner Mayang Lambam Rajkumar na ngasi DC Office Chandel da IT Control Room ama hangdokre thoramduda pawmishinga unabada Deputy Commissioner na haikebada e-office system asi state government na implement tawba hokrabani amadi district ki office sing da so implement tawkrabani ngasi hangdokliba IT room asi Chandel amasung Technopal da district administration district sing asida e-office system compulsory oina paikatnabagi khongthang amani haiki Mahakna makha taraduna haikibada development project sing natraga scheme sing paikhatnabada IT asi yamna mok darkar oiba amani system asina development project amasung scheme sing paikhatpada hena mai pakpa amasung transparency lehalagani Technopal district ta implement tawkraba IT room asi numit kharani gi manungda hangdoklagani haiki SP Technopal TS Bikram Jiki Miyeng Makhada ASP LO Sangboy Gangte OC Dilip Kumar Commando gi OC Robintro Yauna Yamlaba Police Commando amadi BDF personnel singna Khuzai Lok Turel Khongnunggi Amot Akai Sing Sit Sing bagi thabak chathakre Hana Manipur Police Department के Narcotic Affairs and Border NAP की Additional SP ओरंबा थौनाउजम ब्रिंदा MPS for United National Women Day 2021 का मरी लेना The Great Indian Women Award गिवागी Award 2021 पीना बखलकले The Great Indian Women Award असे The Great Indian Women Leader असे तुंगान बा कैटेगरी की मखादा थौनाउजम ब्रिंदा MPS ना Manipur drug abuse control taunaba thongna fana honakiba mahaki thidok hendokpa MPS officer ama oina mahaki punsida thengnakiba kaya aduda hairiba award asipi bani haina giwagi organizing committee gi chairperson Onkareswar Pandey na thongnauzam brinda da iduna khangalakre cherolasna makha taraduna ekhoina mahaki thidok hendokpa achoba thabak sing adu recognize tawaga loinana mahaki kathopagi effort sing adu sincerely appreciate tawi award ceremony asi April 2021 da pangthokani masida masama present oina basu khangalakli ngasi ayok Tamenglong district ke Tausem sub division ge manung chana laiba Khaifundai village ke National Highway 37 lambi gi manakta nongmaina panba masak khangdaba miyoi amagi asiba hakjang tadun lairamle mamit amadi makhut tungda punba masak khangdaba miyoi amagi asiba hakjang lambi gi matai da tadun laire haina Kaifundai Police da gari driver singna pau pirakpadagi Kaifundai Police ki OC Manatha Kamaina Luchingbu Police team amadi Kaifundai da leiba 37 AR ga loinana sport mafamda chatuna asiba hakjang lokhatkre asiba hakjang asigi makokta 9mm ge pistol na kapani haina chingnaba nongmai maru ani gi dafam lairami kanana kari ge halibano haiba khangbangamdri makada ba thizinaba asiba hakjang lo Kaifundai Police na lokhatkre haidi Kha Manipur Hindustani Sangeet Mahavidyalaya Kakching Manipur Nasinduna Hindustani Classical Music ki nomagi oiba state level festival ama Mahavidyalaya gi auditorium da pangthokre festival ase chahi English ani kunmathoi gi action plan ga mari leinana pangthokpani thorumdu da Kha Manipur Hindustani Sangeet Mahavidyalaya Kakching gi hanagi president KSS Mangol amadi Mahavidyalaya asigi haujiki president Dr M Rajkumar na president member sing oiki Ngasigi thoronggi manung channa thoramda saruk yakhibasingna ima Saraswati gi photo da laikatki amadi souvenir amasu phongki festival asida khon solo khayal tabla solo Manipuri dance asina chingba kaya utki Naxal Mantri Rajnath Singh amasung lebak asida koirakliba US Defense Secretary Lloyd J Austin Faminaduna wari sanakre Naxal Mantri na haikibada US Secretary Austin na charge lawbaga wari sanaduna India da mahakpu laknana ba invite tawkibani mahakna su COVID-19 ge pandemic lairabasu India da lakli masina India amasung US ka gi marakta lainariba mari gi matangda kari oiribagi haibadu utlabani Secretary Austin amasung mahaki delegate singa mai pakna wari sanabada yamna nungaiba poi Delhi da ngasi wari sanakibadu da military to military engagement gi thabak pakthok chokthokpada amasung defense ki matangda amana amagi mateng pangnabagi wafam yauri US Indo-Pacific Command Central Command amasung Africa Command da leibak anina khusamnaduna thabak changsinminabagi wafam su yauri Aero India 2021 da US na yabagi damakta Austin da nungaiba phongdoki Top Chinese diplomat Yang Jisri na
Haikibada Beijing amasung US President Joe Biden gi administration ga ahan ba wari sanabada mahayan ba oire adumoinamak leba anigi khenaba adudi leiri world top 2 economist na numit nini Alaska da wari sanaki foreign minister Wang Yi na haikibada United States na halfway da Beijing ga unagani thajai leba anina amana amabu ikaikumnagani China amasung US ka gi marakta wari sananaba matam pumbada thong hangduna thamlei China na mahaki national sovereignty, security, amasung development kidamak laukhatliba thabak thorom singbo Washington na lana uroidabani haiki. Sanabagi pau Yaisa Sports Arena Kakching na Senduna Arena Seda Chathagadaba Chahi Tarahumdogi Makhada Laiba Nupamacha Sangi Ahanba Yaisa Football Festival 2021 na Sedagi Hawdokre Apun Batim Tarahumdoi na Saruk Yaduna Chathagadawriba Yaisa Football Festival Asigi ngasi Hawdokpagi thoramda Yaisa Sports Arena Kakchingi partner amasu oiriba Kha Manipur College Kakchingi principal Pukrambam Raguna Athoiba Mithung oina Saruk Yaduna Hawdokhi Football Festival Asiga Mari Lainana Yaisa Sports Arena Kakchingi partner ama oiriba Ketrimayom Dharmadas na Fongdorakpada ngasidagi hawdokliba Yaisa Football Festival asi chahi amada Marirak haibadi March, June, September amadi December thada pangthokani chahi khudingi oina pangthokadoriba festival asi angangsinggi exam amadi sutigi matam jengduna pangthokani festival asi maroina sports development lainaba amadi angangsingna practice khak tawbata natana match ki experience laihanabagi pandamda sinbani Festival asi pangthokpana pikleba angangsingna makogi football gi tungi lambida hena mai pakna changsinbada mateng soidana oigani khalli haina phungdoraki angangsinggi school gi parikha gi exam gi tam yenga chahiye da mari pangthok chagani ada angangsingda aikoina Yaisa Sports Arena na akoi angangsinggi chahi tarai makhagi 23 makhagi coaching pangthok chari na sunglaba Yaisa Sports natana to topa akoi district asigi atopa musum kya da so angangsingna sanariba practice tawriba asida sanabagi match ki moi the experience ali match ki sanabagi adu khara moida lainaba haidana sunglaba mena festival asi sinjabani Football Festival asigi ngasi ahanba hawdokpagi match da JA Kakching amadi Khamlangba FC na lamba tawnaduna sanaki match aduda JA Kakching na Khamlangba FC bu panjal ahumda maitiba piki Anisuba match tana Sengmai Ningthau FC na Future Foundation bu panjal ahum sunoda maitiba piki ahum suba match tana DFC amasung Amujao FC sanakibada panjal ani chanaduna draw chatki mari suba match tana Young FC na Youth Union Club bu panjal ni pansunoda maitiba piki mga suba match tana SWC Kairakna KSWC Kakching Kuno bu panjal taret amada maitiba piki District Sports Association Kakching na Sinduna Association asigi playground da chathariba 19 KSS Lehau Devi Memorial Super Division Football League 2021 gi ngasi sanakiba match anigi ahanba ground da apsa mantakna Sao Kakching bu panjal mga sunoda maitiba pikre apsa mantaki panjal sing adu MD Rohit Sana match ke minute punithoi amadi nifumapan Ngamnairil komna minute yangkai mga en khabana minute humfutaruk amadi MD Farid na minute humputra taruk chatpada chanki Tournament sige ngasi sanakiba ani suba ground gi match tana SWC Waikhong na LYA Wangubu panjal ahum ani da thoiki SWC Waikhong gi panjal sing adu S utam na match ki minute kun CS Jack na minute kun ma thoi amadi humputare ta chanki LYA Wangu gi panjal ani duna amu thoi na minute ni funi thoi amadi gautam na minute mari fuchat pada chanki bani All Irengban Football Association IFA Irengban Senduna Irengban Playground da chathariba Fort AKS Prize 7A-side State Village Open Football Tournament 2021 gi ngasi sanakiba match ta Palel FC na Odysseus FC Yaripopu penalty kauna bada panjal taruk mangada thoikre match ki apiba matamda team animakna panjal amamam chanaduna thoinaba ngamnada badagi penalty kauna bada Palel FC na Odysseus FC bu maithiba pikibani Arabada Mariba Pa umhana pizari Dilong Hauribi College ke ahanba alumni meet 2021 na si pangthokre Manipur lengakna mitai maitai bu schedule tribe list da yahonduna recommendation thabidrabadi makhal kayagi khongjang tangsilagani haina coordinating committee of schedule tribe demand committee ki convener na haikre Naksal Mantri Rajnath Singh US Defense Secretary Lord J Austin ga hiram kayada wari sanakre Loinana ahanba Yaisa Football Festival 2021 ngasidagi hangdokre
ngasigidamakta di paudam matang asida loijare miyeng tabiribasingbo amukana khonjari.